Amanba scooterbu Albertna scooter onthoktuna mai pakna chalaire khutsa haiba nahasingbu mari leinabo authority na makhong sombi ba mathau tare scrap ta hundoklaba gari gi parts sing season aduna bike amadi chonggang na thermal surveillance drone chingba polam kaya mamang thakta puthokraba naha oriba Albert sarang themna Amanba scooterbu electric scooter scooter onthoktuna mai pakna chalaire Albert sarang themna nauna semdok sadoktuna puthokliba scooter asi 1973 gi Bajaj 150 scooter dagi semdok pani Amanba gari asibu engine lawthoktuna electric motor na chingba mathau taba masak sing hapchinduna semdok sadokpada chaurakna lupa lising humpu manga muk changi loinena pung ani makhairom changna full charge tawkiba sina yamdrabada kilometer yankhairom thaubu ngami amadi kilo chani phawgi arumba puba ngamle Manipur Institute of Technology MIT da computer engineering gi manga suba semester tamliba masagi chahi tara mapal khakta ngairiba yamna naha oriba Albert sarang themasi wangkhai thambal khongdagi sarang them ibocha maitei amasung sarang them ongbi tarake sori anigi machanu pani naha oriba Albert na mamang thaktage hauna khutsa haibagi polam kaya marum puthoktuna lakba sida leingak amadi mari leina baloisang gi miyoi kayana thagat pa phongdokhiba amadi mahakpu function amadi exhibition na chingba khara da puthoktuna pungning thawat khiba laikhrabasu makhata na yengsinbina bamadi makhong sombibana chingba thawngsing paikhat pidabana mahausagum mahaki leijaba kharana semba sabagi thabak adumak chathaduna leiramba thengnarakhi mahakna bike puthokpagi pau ama pause asida mamang chahida hapkhraba matungda mahakpu Manipur lengaki transport department na kauraktuna minister Khasim Basunga unahankhi Maduda mahang na tawjariba thabak thawramsing asibu pungning thawgatpo oina minister na lupa lising taragi mating panglakhiba laikhrabani Albert na mamang thakta sakiba bike adudadi motor adu gari gi mayai thangbo sarukta palaga chain gi mateng na maning thangba chaka adu chinglaga thawbani adubo handak Albert na nauna puthokliba scooter asidi hub motor oina season aduna mai chabagi chang asi hanadagi yamna hanthaba thengnare scooter asi watt lising maga chatret ki lithium ion battery season aduna chamani funga Newton meter gi tok puthokpa ngamba motor ama chalaiduna mathau tawhanbani masigi mathau taba electronic circuit meter box wiring motherboard battery indicator na chingo polam sing asina online dagi anoba leiduna pankhat kadawribani gari asi pungda changchata kilometer 50 fawbagi changda thawba yare loinana pung ani makhairom changna full charge amuk tawkiba asina kilometer humpurom thawba yare hairi Iramasigi matangda Albert ka akhanana unabada mahak na hai mahak yamna piglingi matamdagi hauna electronics ki oiba polam sing sidok sadoktuna sanaba yamna pamna horki mahakna class 5-6 tamlingi matamdagi hauna school na sinba science exhibition kaya dasu saruk yaduna lakhi adubo makok mathang tarakpadi yaukhide mahakna electric ki gari saningbagi wakhalol asi chahi mari rongi mamangda mahakna metric tharamdai matam adwai dagi khanba haurakibani matam aduda mahaki masesu class 12 ki exam thanabagi tuition yamna chatpa matam oibana mahak amasung mahaki machena tuition chatnanaba thindok thinjin tawbada gari nangnadaba kaya marum yauki masigi sumathakta nongmada tuition masing yamna chatnarakpa maramna maduda changliba thawi sanpham sing adubu makoigi imung asina pubada awaba oiki maramdi imung asi mahaki apokpana police constable ama oibagi fanglakpa thagi talab khara aduna chalaibani maram asina kudong chadabasing asi mayuk narakpadagi thawgi selsu tingloidaba masagi oiba electric gari ama soidana sagani haibagi wakhal chap yungna khankhibani asumna matam sangna ningduna leiraklabasu sel leitabana hauba ngamdana leirakhi adubo haukibu kumjali singani kun mathoigi July tha adwaida mahaki mayam bathokpa sanasam tesbanta nausa ko bamiyoi amana lupa lising tarani thoigi senpham mateng pangbirakpadagi scrap tagi gari parts sing asi khomjin bagi thabak haukibani asumna mahaki ahanba gari bike adu mapung phana sabu loisinbada chaurakna chahi amarongi maya changki loinena punna lupa lising marfurom chading tawki hairiba senpham sing asi ayambana gari asibu chalairiba battery motor amasung gari asibu sabada changba khusu khulai sing leibada changkhibani handak nauna puthokliba scooter asi mapung phana loisinbada thani palom changki Albert makata na hai haujikti mahak electric gari sabagi thabak asida ahenba mediang thamduna company gumba ama semgatuna puthokningbagi apamba leire adubo masina asobo senpham ama changadaba maramna thabak oina paikhatpadi ngamdana leire adubo gari sab company ama hektamak hangba haibasidi legal oiba permit kaya ama changba amadi madubu tarai tarai na phangba ngamdaba maramna haujik maki oinadi ariba amadi sizinadrba gari singbo electric gari onthokpagi thabak asida hena mediang changkhigani masina thau tingan dabada natana akoibagi phibom kanbadasu
खरद ओइरबसु मतिंग ओइगनी महाकी थबक असि मपुंग फाना पाइखटप याननबगिदमक मणिपुर लेंगाकी स्टार्टअप न चिंग स्कीम सिंगी खुदोंग चाबा फंगननबा तानखिबा लेख्रे अदुबो हौसिक फावबदी अमत फंगद्री ममांग थक्ता महागना ई बाइक साखिबगी मतंगदा ट्रांसपोर्ट मिनिस्टरना महाकी ऑफिस ता कोरगा लुपा लिसिंग तरा पिबिरखेबा अदु नतना हौसिक फावबगी ओइना लेंगाक नत्रगा मरी लेनबा लोइसंगदगी मतेंग अम फावबा फंगबा ngamdri महाकी थबक असि मतम चंगबा अमदी अरुंबा पोतसिंग थांगदोक थांजिन तौबा मरमना महाकी ख्वांगदसु अनाबा लेरक्ले ममांग थादा गुवाहाटी दा चतुना लायंग लुरबा मतुंगदा हौसिक फिजियोथेरापी तौरी मसिन मरम ओरगा गाड़ी साबगी थबक असिदसु मतम खर हेन चंखिबनी हाइरी नाकल अमरोमदा महाकना हेन माई फांगना पुथोक्रबा थर्मल सर्विलेंस ड्रोन अदुसु मतम खरगी मतुंगदा हेन सेमदोक सादोकलगा मपुंग फाना चलाइबा याबा मओंगदा पुथोकनबा होनगनी हौजिक लमदम असिदा मरांग काइना सिजनरिबा पंखा मरिन उंगलगा चलाइबा ड्रोन असिदी बैटरी का हेन चाबा मरमना पुंग अमरोमदगी हेना नोंथक्ता पाइदुना लेबा ngamde अदुबो एरोप्लेन की मओंगदा एरोडायनामिक ओइना महाकना सारिबा ड्रोन असिदी बैटरी यामना चादबा मरमना पुंग 10 हेना नोंथक्ता पाइदुना सर्विलेंस तौबा ngami मसिगी कानबा असि लमदम असिगी मियामदा फंगनबा थवाई हक्चांग यावना होनखिगनी असिगुंबा अनिंगबा अपांबा कया मरुम लेरबसु अमदी वाखलदा अनौब पोलमसिंग पुथोकपगी आइडिया कया लेरबसु सेल थोंगी अवारपा कया मरुम लेबा मरमना थबक्ता ओंथोकपा ngamdana लेरी हाइनसु महाकना मखा ताखी चही नौरिबा नहा असिना थवाई हक्चांग यावना होनजरिबा असिदा लेंगाक अमदी मरी लेनबसिंगना अहेनबा मिडेंग चंगबिदुना महाकपु माइकई चुमना पुबी हौरबदी स्टेट असिगी ममल नाइदरबा लन अमा ओइगनी असिगुंबा खुदसा हाइबा म्यूसिंग असि सेंथोक लेजदबा थबक फंगदबगी खुदोंग चादबना पिक थलिबा लमदम असिगी ओइनदी यामना तांगबा लल अमा ओइना लौफम थोई मखोइबो लेंगाक अमदी मरी लेनबसिंगना निंगथीना सौगटपिदुना मखोइना पामजरिबा अमदी होनजरिबसिंग असिबु माइ पागहनबा लंबी याटपिबा मथौ ताई मसिदा मखोइ मसा खक्ता नतना कुनाय असिगी ओइनसु अचौबा माइ पाकबा अमा सोइदना ओइगनी।